ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯒꯦ ꯇꯧꯖꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯕꯥꯛ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯒ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯅꯦ ꯑꯃꯒꯤꯅꯤ꯫ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯝꯕꯅꯤ꯫ ꯏꯅꯦꯒ ꯀꯀꯥꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯥꯅꯤꯁꯦ ꯃꯃꯤꯡ ꯃꯊꯥꯗꯤ ꯑꯩ ꯄꯟꯖꯔꯣꯏꯒꯦ, ꯊꯧꯕꯥꯜꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯏꯅꯦ ꯑꯁꯤ ꯆꯍꯤ 53ꯃꯨꯛ ꯁꯨꯔꯦ꯫ ꯑꯩꯍꯥꯛꯅ ꯃꯩꯒꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯁꯦꯝꯖꯔꯒ ꯊꯥꯒꯠꯆꯔꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯌꯦꯡꯕꯤꯕꯗꯒꯤ ꯊꯥꯖꯕꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯥꯛꯄ ꯈꯔ ꯃꯗꯨꯒꯤ ꯃꯔꯝꯗꯈꯔ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯃꯩ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯏꯅꯦꯒꯤꯁꯤꯁꯨ ꯂꯧꯈꯠꯆꯕꯅꯤ꯫ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯁꯦꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯈꯔ ꯊꯦꯡꯅꯖꯔꯛꯄ, ꯑꯩꯍꯥꯛꯅ ꯈꯔ ꯌꯦꯡꯉꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯏꯅꯦꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯀꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯑꯄꯦꯟ ꯄꯦꯟꯗꯕ ꯀꯔꯤꯒꯨꯝꯕ ꯌꯥꯎꯕꯤꯕ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯩ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯕꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯄꯤꯖꯕꯅꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯌꯨꯝꯗꯗꯤ ꯌꯦꯡꯖꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯃꯥꯏꯅ PDFꯇ ꯔꯤꯖꯜ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯇꯧꯋꯦ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯂꯧꯈꯠꯂꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯏꯅꯦ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯊꯧꯕꯥꯜꯗꯒꯤꯅꯤ꯫ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯟꯖꯔꯣꯏꯒꯦ꯫ ꯊꯧꯕꯥꯜꯗꯒꯤ ꯃꯍꯥꯛ ꯆꯍꯤ 53 ꯁꯨꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯀꯤ ꯃꯇꯥꯡꯁꯦ ꯑꯍꯥꯟꯕꯗ ꯈꯨꯕꯥꯛꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯍꯥꯛꯀꯤ ꯃꯆꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯈꯔ ꯊꯝꯖꯒꯦ꯫ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯀꯂꯔꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯈꯠꯂꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ, ꯃꯆꯨ ꯑꯁꯤ ꯑꯉꯥꯡꯕ ꯃꯆꯨꯅꯤ꯫ ꯑꯉꯥꯡꯕ ꯃꯆꯨ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯉꯥꯡꯕꯁꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯒꯨꯟ ꯈꯔꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯝꯖꯕ, ꯀꯂꯥ ꯕꯤꯗ꯭ꯌꯥ ꯑꯗꯨꯒꯨꯝꯕ ꯍꯩꯒꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯥ ꯅꯥꯟꯕ, ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯃꯤꯅ ꯇꯥꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤ꯫ ꯑꯐꯕ ꯃꯆꯥ ꯃꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯈꯨꯕꯥꯛꯀꯤ ꯃꯆꯨꯂꯛꯇ ꯍꯥꯏꯔꯤꯕ ꯑꯉꯥꯡꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯃꯁꯤ ꯃꯆꯨꯁꯤꯒꯤ ꯃꯒꯨꯟꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯃꯗꯨꯃꯁꯨ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯕꯥꯛꯁꯦ, ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯤꯒꯤ ꯁꯦꯞ, ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕ ꯇꯥꯔꯦ, ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯕꯥꯛꯀ ꯈꯨꯠꯁꯥꯒꯁꯦ, ꯈꯨꯠꯁꯥꯅ ꯍꯦꯟꯅ ꯁꯥꯡꯕ, ꯈꯨꯕꯥꯛꯁꯤꯅ ꯇꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤ ꯌꯥꯝ ꯇꯦꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯅ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯌꯔ ꯑꯦꯂꯤꯃꯦꯟ ꯍꯥꯏꯗꯅ ꯆꯤꯡꯏ꯫ ꯏꯌꯔ ꯑꯦꯂꯤꯃꯦꯟꯁꯦ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯈꯔ ꯂꯩ꯫ ꯃꯗꯨꯗꯤ ꯀꯩ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯀꯩ ꯍꯥꯏꯅꯤ, ꯑꯩꯈꯣꯏ ꯑꯣꯄꯟ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯃꯤꯌꯥꯝ ꯄꯨꯟꯕ, ꯃꯤ ꯂꯣꯏꯅꯕꯍꯩꯕ, ꯍꯩꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ꯫ ꯑꯗꯨꯒ ꯊꯤꯖꯤꯟꯕ ꯄꯥꯝꯖꯕ, ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯄꯥꯝꯖꯕ ꯑꯣꯏ꯫ ꯀꯣꯏꯅ ꯂꯝ ꯆꯠꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯤ ꯂꯣꯏꯅꯕꯗ ꯌꯥꯝꯅ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ, ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯣꯄꯟ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕꯁꯦ ꯃꯁꯤꯃ ꯄꯤꯔꯦ꯫ ꯈꯨꯕꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯂꯛꯇꯒꯤ ꯈꯨꯕꯤꯁꯦ ꯑꯗꯨꯝ ꯆꯞ ꯇꯤꯡꯅ ꯑꯗꯨꯝ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯛꯆꯦꯜ ꯅꯧꯕ ꯑꯃꯁꯨꯡ ꯅꯣꯂꯨꯛꯄ ꯑꯣꯏꯒꯅꯤ꯫ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯇꯥꯟꯕ ꯇꯧꯒꯟꯗꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ, ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ, ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤ ꯈꯔ ꯇꯦꯜꯂꯞ ꯂꯩ, ꯑꯗꯨꯕꯨ ꯆꯞꯇꯤ ꯇꯤꯡꯕ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯕ, ꯌꯥꯎꯕ ꯑꯣꯏꯒꯅꯤ꯫ ꯃꯌꯥꯝ ꯃꯔꯛ ꯄꯨꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯗꯅ, ꯃꯥꯡꯖꯤꯟ ꯊꯥꯗꯅ ꯑꯗꯨꯒꯨꯝꯕ ꯆꯦꯟ ꯆꯣꯡꯕ ꯑꯗꯨꯒꯨꯝꯕꯗꯤꯀꯌꯥ ꯃꯍꯥꯛꯅ ꯄꯥꯝꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯒꯨꯝꯕꯒꯤ ꯃꯒꯨꯟꯗꯤ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯃꯌꯥꯏꯁꯦ, ꯃꯁꯤꯒꯤ ꯈꯨꯌꯥꯏꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯌꯥꯏꯁꯦ ꯑꯗꯨꯝ ꯁꯥꯡꯉꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯍꯩꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯈꯤꯇꯪ ꯄꯩꯕ ꯑꯣꯏ꯫ ꯈꯤꯇꯪ ꯄꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯨꯕ, ꯇꯧꯖꯔꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠ ꯑꯄꯟꯕ ꯈꯔ ꯊꯦꯡꯅꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ, ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯅꯤꯡꯊꯧꯁꯦ, ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯑꯃꯗꯤ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯆꯥꯎꯈꯠꯄꯗꯤ ꯄꯤꯔꯤ, ꯑꯗꯨꯕꯨ ꯑꯌꯦꯠꯄꯟ ꯈꯔ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯆꯞ ꯇꯤꯡꯅ ꯂꯩꯕ ꯅꯠꯇꯦꯕ, ꯑꯗ ꯈꯤꯇꯪ ꯄꯩꯔꯞ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯅꯥꯎꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ, ꯋꯥ ꯉꯥꯡꯊꯣꯛꯄꯗ ꯃꯤꯅ ꯇꯥꯅꯤꯡꯕ, ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯔꯣꯟ ꯑꯊꯨꯞꯁꯤ ꯀꯌꯥ ꯊꯝꯒꯟꯗꯕ, ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ꯫ ꯁꯨꯃꯥꯏꯅ ꯂꯩ ꯃꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤꯁꯤꯒꯤ ꯃꯇꯨꯡꯏꯟꯅ꯫
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯠꯁꯥꯒ ꯀꯂꯔꯒ ꯃꯁꯤꯒꯨꯝꯕ ꯈꯔ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯤꯁꯤꯡꯁꯦ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯌꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯀꯔꯤ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯈꯨꯕꯥꯛ ꯃꯌꯥꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯌꯤ ꯃꯔꯛꯇ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯂꯥꯏꯟ ꯑꯍꯥꯟꯕ ꯂꯧꯈꯠꯆꯒꯦ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯑꯩꯅ ꯑꯦꯔꯣꯅ ꯄꯤꯔꯤꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯤ ꯂꯥꯏꯟꯁꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯁꯣꯝꯗꯒꯤ ꯂꯥꯛꯏꯕ ꯂꯥꯏꯟꯁꯤꯕꯨꯅꯤ ꯃꯁꯤ ꯍꯥꯔꯠ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯔꯠ ꯂꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯏꯟꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯂꯥꯏꯟ ꯈꯔ ꯀꯛꯁꯟꯕ ꯈꯣꯠꯆꯟꯕ ꯈꯔꯗꯤ ꯌꯥꯎꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯕꯤꯄꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯒꯤ ꯃꯃꯤ ꯈꯔ ꯎꯕ ꯐꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯉꯥꯏ ꯐꯗꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯃꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯏꯟ ꯂꯥꯏꯟꯁꯤ ꯃꯥꯏꯟ ꯂꯥꯏꯟꯒꯨꯝꯕꯅꯦꯕ ꯁꯤꯗ ꯑꯃ ꯂꯥꯛꯏꯕꯁꯦ ꯁꯤ ꯇꯣꯉꯥꯟꯅ ꯑꯃ ꯂꯥꯛꯏꯀꯣ ꯃꯍꯥꯛꯀꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯑꯃ ꯂꯩꯀꯣ ꯁꯤꯁꯨ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯦ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤꯁꯦ ꯃꯇꯠ ꯃꯇꯠ ꯇꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀ ꯃꯥꯏꯟꯒ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯑꯔꯨꯕ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯅꯕꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯇꯥꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀ ꯃꯥꯏꯟꯒꯁꯦ ꯍꯦꯛꯇ ꯀ꯭ꯔꯣꯁꯤꯡ ꯆꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯧꯒꯟꯕ ꯀꯩ ꯍꯥꯏꯅꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯁꯣꯏꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯂꯧꯐꯝ ꯈꯪꯗꯕ ꯆꯨꯝꯅ ꯂꯧꯒꯗꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯅꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟꯁꯦ ꯃꯁꯤ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯀꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯒꯅꯤ ꯃꯍꯥꯛꯅ ꯇꯧꯒꯦꯗꯤ ꯈꯟꯕ ꯃꯍꯥꯛꯅ ꯍꯣꯠꯅꯒꯦꯗꯤ ꯈꯟꯕ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯗꯒꯤꯅꯤ ꯈꯪꯗꯦ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯤꯗ ꯃꯍꯥꯛꯅ ꯗꯤꯁꯤꯖꯟ ꯂꯧꯕꯁꯦ ꯁꯣꯏꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯒ ꯍꯥꯔꯠꯀ ꯀ꯭ꯔꯣꯁꯤꯡ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯃꯌꯤꯁꯤꯗ ꯂꯩꯔꯝꯃꯒꯁꯨ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯏꯟꯁꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯃꯁꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯁꯨꯃꯥꯏꯅ ꯑꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕ ꯂꯥꯏꯟꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄ ꯈꯔꯗꯤ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯇꯦꯟꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯁꯥꯡꯅ ꯅꯤꯡꯊꯤꯖꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤꯗ ꯑꯌꯦꯠꯄꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯟꯁꯦ ꯐꯩꯅ ꯐꯩꯅ ꯂꯥꯛꯏꯕ ꯀꯛꯂꯛꯏꯕꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯩꯕꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯀꯥꯈꯠꯂꯛꯏꯕꯁꯦ ꯃꯁꯤ ꯑꯐꯕꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯩ ꯀꯥꯕ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯆꯍꯤ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯑꯗꯨꯝ ꯊꯝꯖꯔꯛꯀꯦ ꯑꯗꯨꯒ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯁꯤꯅ ꯑꯐꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯅꯨꯡꯗ ꯂꯥꯏꯟ ꯑꯩꯈꯣꯏ ꯆꯨꯝꯅ ꯀꯥꯔꯛꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯍꯥꯏꯕꯗꯨꯅꯤ ꯁꯞꯄꯣꯔꯠ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯁꯤꯅ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯤ ꯄꯤꯔꯤꯕꯁꯦ ꯑꯗꯨꯒ ꯐꯩꯅ ꯆꯤꯡꯉꯛꯏꯕꯁꯤꯡ ꯑꯁꯤꯅ ꯑꯌꯦꯠ ꯑꯄꯟ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯅꯥ ꯑꯌꯦꯛ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨꯅꯤ ꯆꯩ ꯀꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯆꯍꯤ 35 ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯀꯣ ꯃꯁꯤ 35 ꯁ꯭ꯋꯥꯏꯁꯤꯗ ꯑꯐꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯈꯔ ꯎꯕ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯏꯅꯦꯒꯤꯗꯤ ꯍꯧꯖꯤꯛ ꯆꯍꯤ 53ꯅꯤ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯆꯩ ꯀꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯆꯍꯤ 35 ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ 5 6 ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯆꯍꯤ 53ꯅꯤ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯃꯤ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯅꯠꯇ꯭ꯔꯒ ꯍꯣꯠꯅꯖꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯒꯗꯕ ꯃꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯗ ꯈꯔ ꯑꯗꯨꯝ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ
ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯐꯖꯅ ꯂꯩꯕꯗꯨ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯕ ꯑꯗꯨꯒ ꯏꯁꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯈꯤꯇꯪ ꯋꯥꯒꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯂꯥꯏꯟꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯐꯦꯠ ꯂꯥꯏꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛꯀꯤ ꯃꯩ ꯍꯥꯏꯕꯅꯤ ꯂꯥꯏꯕꯛꯀꯤ ꯃꯩꯁꯦ ꯃꯍꯥꯛꯀꯤꯁꯦ ꯁꯨꯃꯥꯏꯅ ꯆꯨꯝꯅꯗꯤ ꯂꯥꯛꯆꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯑꯃ ꯄꯤꯔꯤꯕꯁꯦ ꯃꯁꯤ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈꯔ ꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯩꯅ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯋꯤ ꯐꯩꯅ ꯂꯥꯛꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯄꯤꯕꯅꯤ ꯑꯌꯥꯝꯕꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯨꯠꯀꯤ ꯅꯥꯆꯦꯛꯇꯒꯤ ꯂꯥꯏꯟ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯄꯥꯟ ꯂꯝꯒꯤ ꯄꯤꯌꯦꯕ ꯑꯗꯨ ꯃꯄꯥꯟ ꯂꯝꯒꯤ ꯄꯤꯕꯁꯤꯗ ꯀꯔꯝꯕ ꯈꯣꯡꯆꯠ ꯂꯥꯛꯆꯠ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯒꯤꯅꯤ ꯈꯪꯗꯦ ꯑꯅꯥꯕꯩꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯆꯠꯄ ꯌꯥꯎꯔꯝꯃꯒꯗꯤ ꯃꯗꯨꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯒꯤ ꯂꯥꯏꯟꯁꯤꯗ ꯐꯦꯠ ꯂꯥꯏꯟꯁꯤꯗ ꯂꯥꯏꯕꯛꯀꯤ ꯃꯩꯁꯤꯗ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟ ꯈꯤꯇꯪ ꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯍꯦꯛꯇ ꯐꯠꯇꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦ ꯑꯌꯥꯝꯕꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯀꯥꯔꯛꯏꯕ ꯃꯈꯩ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤꯗ ꯀꯛꯂꯛꯄꯁꯤꯗ ꯆꯍꯤ ꯍꯧꯖꯤꯛꯀꯤ 50ꯒ 5 ꯑꯗꯨꯃꯥꯏꯅ ꯄꯤꯈꯤꯕꯁꯦ 5ꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ 5 ꯇꯔꯨꯛꯁꯤꯗ ꯃꯍꯥꯛꯀꯤ ꯑꯐꯕ ꯊꯣꯛꯀꯅꯤꯅ ꯄꯤꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯍꯤ 60ꯒꯤ ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯈꯤꯇꯪ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯈꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ 60ꯐꯥꯎꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯌꯦꯠ ꯑꯄꯟꯁꯦ ꯀꯌꯥ ꯂꯩꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯆꯍꯤ 60ꯐꯥꯎꯇꯤ ꯈꯤꯇꯪ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯗꯅ ꯄꯟꯖꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯎꯕ ꯐꯪꯉꯦ ꯁꯝꯕ꯭ꯔꯨꯁꯦ ꯍꯥꯏꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯂꯣꯝꯗ ꯂꯩꯕ ꯁꯝꯕ꯭ꯔꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯁꯨꯝ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯆꯍꯤ 60ꯐꯥꯎꯇꯤ ꯈꯤꯇꯪ ꯄꯨꯟꯁꯤꯗ ꯈꯤꯇꯪ ꯑꯋꯥꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯐꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯄꯨꯟꯁꯤ ꯇꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯁꯨ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯨꯟꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯕꯗꯣ ꯆꯍꯤ 60ꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯐꯔꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯅꯦ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯥꯆꯦꯛꯀꯤꯁꯦ ꯐꯣꯇꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯂꯥꯏꯟ ꯑꯁꯤ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯐꯖꯅ ꯑꯗꯨꯝ ꯂꯩ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯤꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯨ ꯑꯗꯨꯝ ꯌꯥꯝꯃꯦ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯆꯍꯤ 60ꯃꯨꯛꯁꯤ ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯟꯁꯤ ꯇꯦꯟꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯠꯅꯔꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯒꯨꯝꯕ ꯎꯕ ꯐꯪꯗꯦ ꯑꯗꯨꯝ ꯐꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯅꯍꯥ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤ ꯃꯦꯔꯦꯖ ꯂꯥꯏꯟ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯐꯕ ꯌꯥꯝ ꯁꯥꯡꯅ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯃꯔꯤ ꯆꯦꯠꯅ ꯅꯤꯡꯊꯤꯖꯅ ꯑꯗꯨꯝꯂꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯃꯦꯔꯦꯖ ꯂꯥꯏꯟꯁꯤ ꯑꯗꯨꯝ ꯁꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯒ ꯑꯃꯒ ꯃꯣꯠ ꯆꯥꯟꯅꯕ ꯑꯃꯒ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯂꯥꯏꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯔꯠꯅꯔꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯏꯅꯦꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯝꯕ ꯀꯀꯥꯒꯤ ꯃꯍꯥꯛꯀꯤꯁꯨ ꯈꯨꯕꯥꯛꯇꯣ ꯑꯗꯨꯁꯨ ꯑꯩ ꯂꯧꯍꯧꯕꯅꯤꯅ ꯃꯍꯥꯛꯀꯤꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯊꯝꯖꯔꯛꯑꯒꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯗꯨꯝ ꯊꯝꯖꯔꯛꯂꯒꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤꯁꯤꯅ ꯀꯀꯥꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯊꯝꯖꯔꯛꯀꯦ ꯑꯗꯨꯒ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯁꯨꯝ ꯍꯥꯏꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯈꯨꯕꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯈꯨꯕꯥꯛꯅꯤ ꯃꯍꯥꯛꯁꯦ ꯆꯍꯤ 60 ꯁꯨꯔꯦ 61 ꯍꯥꯏꯕ ꯇꯥꯔꯦ 61 ꯁꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯆꯥꯎꯔꯥꯛꯄ ꯈꯔ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯀꯂꯔꯁꯦ ꯑꯉꯥꯡꯕꯅꯤ ꯉꯁꯥꯏꯒꯤ ꯔꯤꯖꯜ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯒ ꯈꯨꯕꯥꯛꯀ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ
ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯌꯔ ꯑꯦꯂꯤꯃꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛꯁꯦ ꯈꯔ ꯇꯦꯜꯕ ꯂꯩꯔꯒ ꯈꯨꯠꯁꯥꯅ ꯉꯝꯅ ꯆꯠꯄꯁꯦ ꯃꯁꯤ ꯏꯌꯔ ꯑꯦꯂꯤꯃꯦꯟ ꯑꯣꯏꯔꯦ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯕꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯈꯤꯇꯪ ꯃꯅꯤꯡꯂꯣꯝꯗ ꯀꯣꯜꯂꯒ ꯊꯦꯛꯂꯞ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯄꯤꯔꯝꯕ ꯃꯒꯨꯟꯗꯣ ꯊꯝꯖꯒꯦ ꯃꯕꯨꯛ ꯈꯔ ꯂꯨꯒꯅꯤ ꯅꯥꯄꯜ ꯆꯥꯎꯕ ꯑꯣꯏꯒꯅꯤ ꯑꯩꯅ ꯇꯧꯕꯅ ꯃꯐꯔꯦ ꯈꯟꯕ ꯃꯤꯕꯨ ꯊꯧꯒꯠꯄꯗꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯒꯤ ꯃꯕꯨꯛ ꯐꯅꯕ ꯍꯤꯔꯤ ꯀꯣꯟꯕ ꯌꯥꯝꯅ ꯍꯩꯕ ꯋꯥꯔꯧ ꯄꯔꯧ ꯈꯔ ꯇꯧꯒꯟꯕ ꯑꯗꯨꯒ ꯃꯤꯕꯨ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯁꯤ ꯌꯥꯝ ꯍꯩꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯕꯨꯛ ꯌꯥꯝ ꯂꯨꯒꯅꯤ ꯌꯥꯝ ꯍꯩ ꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯁꯤ ꯈꯤꯇꯪ ꯄꯩꯔꯞ ꯂꯩꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯤꯡꯗꯤ ꯂꯤꯡꯅ ꯐꯖꯅ ꯆꯞ ꯇꯤꯡꯅ ꯂꯩꯔꯒ ꯈꯤꯇꯪ ꯄꯩꯔꯞ ꯂꯩꯕ ꯃꯇꯣꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯒꯨꯟꯗ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯔꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯤ ꯄꯨꯟꯕ ꯑꯗꯨꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯛꯇꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯈꯨꯌꯥꯏꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯌꯥꯏꯁꯦ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯍꯩꯔꯒ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯇꯧꯖꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯔꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯦ ꯇꯧꯔꯒ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯂꯩꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯈꯨꯌꯥꯏꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯄꯩꯔꯞ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯈꯨꯗꯣꯝꯕꯤ ꯈꯤꯇꯪ ꯃꯇꯣꯟ ꯄꯩꯔꯞ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯣꯏꯅꯕꯗ ꯈꯔ ꯍꯩꯁꯤꯡꯅ ꯂꯣꯏꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯅꯝ ꯇꯧꯕ ꯃꯤꯅ ꯃꯤꯅꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯑꯗꯨꯅ ꯃꯤꯁꯦ ꯂꯣꯏꯅꯕ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯈꯨꯅꯤꯡꯊꯧꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯐꯖꯅ ꯂꯩ ꯊꯕꯛꯀꯤ ꯃꯇꯥꯡ ꯑꯗꯨꯒ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯈꯨꯅꯥꯎꯕꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯅꯥꯎꯕꯤꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯁꯥꯡꯕꯃꯛꯇꯤ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯇꯦꯜꯂꯞ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯤꯛꯂꯞ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯈꯔ ꯆꯠꯊꯅ ꯄꯥꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯊꯣꯛꯇꯕ ꯑꯗꯒꯤ ꯃꯤ ꯂꯣꯏꯅꯕꯗ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯀꯌꯥ ꯀꯟꯅ ꯐꯣꯡꯗꯣꯛꯄꯗꯤ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯁꯣꯜꯂꯞ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯂꯣꯏꯅꯕꯗ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯁꯣꯜꯂꯞ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯈꯔ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯑꯣꯏꯗꯣꯔꯤꯕꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯌꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯤꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯥꯔꯠꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯖꯅ ꯁꯨꯃꯥꯏꯅꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯟ ꯀꯌꯥ ꯑꯃꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯍꯥꯔꯠꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯌꯥ ꯀꯟꯅ ꯂꯩꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯗꯤ ꯈꯤꯇꯪ ꯀꯩꯅꯣꯝꯃ ꯍꯥꯏ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯈꯔ ꯀꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯌꯥꯝ ꯀꯟꯅ ꯅꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯃꯛꯇꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯔꯠꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯀꯟꯅ ꯈꯟꯖꯤꯜꯂꯨꯗꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯌꯦꯡꯈꯤꯕ ꯏꯅꯦꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯅ ꯂꯩꯒꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯍꯥꯔꯠꯂꯥꯏꯟꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯂꯣꯝꯗ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯀꯛꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯃꯁꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯅꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯐꯕ ꯑꯣꯏꯅ ꯂꯧꯅꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯁꯥꯎꯒꯟꯕ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕꯅꯤ ꯃꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯍꯥꯔꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯂꯥꯏꯟꯁꯤꯗ ꯁꯨꯃꯥꯏꯅ ꯀꯛꯂꯛꯄ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯗꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯃꯈꯩ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯈꯔ ꯐꯤꯡꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯗꯛ ꯂꯥꯎꯅ ꯍꯦꯛꯇ ꯐꯨꯛ ꯂꯥꯎꯅ ꯁꯥꯎꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯐꯥꯊꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕ ꯌꯥꯏ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯁꯤꯒꯨꯝꯕꯁꯦ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯩꯗ ꯄꯤꯔꯝꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕꯁꯤꯅꯤ ꯃꯇꯣꯟ ꯂꯣꯡꯉꯤ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯂꯥꯛꯏꯕ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯃꯇꯣꯟ ꯂꯣꯡꯉꯤ ꯃꯇꯣꯟ ꯂꯣꯡꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯑꯗꯨꯒꯨꯝꯕ
ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯀꯤ ꯂꯝꯗ ꯈꯔ ꯑꯗꯨꯝ ꯃꯉꯣꯟꯗ ꯄꯥꯝꯖꯕ ꯆꯨꯅꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯅꯤ ꯄꯥꯝꯖꯕꯁꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯈꯟꯖꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯨꯝꯅ ꯂꯥꯛꯑꯝꯃꯦ ꯇꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯈꯤꯕꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯨꯟꯁꯤ ꯈꯨꯍꯤꯡꯗꯨꯒꯤ ꯑꯅꯧꯕ ꯑꯃ ꯆꯦꯟꯖ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯅꯥꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯌꯣꯛꯅꯔꯛꯑꯒꯁꯨ ꯀꯣꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯄ ꯃꯁꯥ ꯐꯒꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯄꯤꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯁꯤꯗꯒꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕꯅꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯤ ꯆꯍꯤ ꯅꯧꯔꯤꯀꯥꯟꯗ ꯑꯩꯍꯥꯛꯅ ꯆꯥꯎꯔꯥꯛꯄ ꯑꯩꯍꯥꯛꯅ ꯄꯤꯕꯗ ꯃꯁꯤ ꯅꯤꯐꯨꯒꯤ ꯃꯃꯥꯡꯗ ꯄꯤꯕꯅꯤ ꯅꯤꯐꯨꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯒꯤ ꯑꯑꯣꯟꯕ ꯑꯃ ꯆꯦꯟꯖ ꯑꯃ ꯈꯪꯇꯧ ꯇꯧꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯁꯤ ꯆꯦꯟꯖ ꯑꯃ ꯈꯪꯇꯧ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯅ ꯑꯣꯏꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯅꯥꯕ ꯃꯥꯌꯣꯛꯅꯔꯨꯕꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯔꯥꯎꯟꯗꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅ ꯂꯥꯏꯐ ꯃꯥꯒꯤ ꯂꯩꯔꯝꯃꯤꯕ ꯁꯔꯥꯎꯟꯗꯤꯡ ꯆꯦꯟꯖ ꯇꯧꯔꯛꯄꯗꯒꯤ ꯑꯅꯧꯕ ꯑꯃ ꯆꯦꯟꯖ ꯇꯧꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤꯗ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯆꯦꯟꯖ ꯇꯧꯔꯛꯏꯕꯁꯦ ꯃꯁꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯅ ꯂꯥꯎꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯈꯨꯔꯝꯕꯁꯤꯗꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯁꯤ ꯆꯥꯎꯊꯣꯔꯛꯏꯅꯦꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯌꯦꯕ ꯑꯅꯧꯕ ꯂꯥꯛꯏꯕꯁꯦ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯂꯥꯏꯐ ꯂꯥꯏꯟꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯈꯔ ꯀꯥꯔꯤꯀꯣ ꯃꯁꯤ ꯑꯐꯕꯅꯤ ꯃꯁꯤ ꯐꯦꯠ ꯂꯥꯏꯟꯅꯦꯕ ꯐꯦꯠ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯗꯒꯤ ꯀꯥꯈꯠꯂꯛꯑꯒꯗꯤ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯞꯄꯣꯔꯠ ꯆꯥꯎꯅ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯄꯅꯤ ꯄꯤꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯑꯐꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯤꯀꯣ ꯆꯍꯤ ꯃꯇꯥꯡ ꯌꯦꯡꯒꯦ ꯆꯍꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯍꯤ 30 ꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯐꯀꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯆꯍꯤ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯄꯤꯅꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯇꯪꯈꯥꯏꯁꯤꯅ ꯆꯍꯤ 90 ꯄꯤꯕꯅꯤ ꯑꯗꯨꯒ 90ꯗꯒꯤꯅ 30ꯐꯥꯎꯀꯤ ꯇꯪꯈꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯆꯍꯤ 70ꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯅ ꯆꯍꯤ 50 ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯅ ꯆꯍꯤ 55 ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯂꯥꯏꯟꯗ ꯀꯥꯔꯤꯕ ꯂꯥꯏꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 50ꯒ 5 53 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯤ ꯀꯥꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯕꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯑꯃ ꯂꯩꯔꯤ ꯆꯍꯤ 68 62 ꯍꯥꯏꯕ ꯇꯥꯔꯦ 68 68 ꯍꯨꯝꯐꯨ ꯈꯔ ꯍꯦꯜꯂꯞ ꯂꯩꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤ ꯑꯐꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯏꯐꯁꯤꯗ ꯆꯍꯤ ꯀꯥꯕ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕꯗꯨꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯀꯥꯒꯤ ꯑꯣꯏꯅ ꯆꯍꯤ 64ꯅꯤ 64 ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯆꯥꯟꯅꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯆꯍꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ 64ꯅꯦꯕ 64ꯁꯦ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯆꯥꯟꯅꯔꯞ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ 70ꯗꯩꯅ 64 62 ꯁꯤꯕꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄꯗ ꯁꯨꯃꯥꯏꯅ ꯄꯤꯅꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯨꯝꯕ ꯇꯧꯕ ꯂꯩꯔꯒꯁꯨ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯥꯛꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯑꯃꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯑꯃ ꯑꯗꯨꯝ ꯊꯥꯗꯕ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯕꯥꯛꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯑꯗꯨꯝ ꯐꯖꯅ ꯂꯩꯕ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯍꯣꯠꯅꯖꯔꯨꯕ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯀꯀꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯦꯟꯕ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯂꯥꯏꯐ ꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯐꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯊꯝꯖꯈ꯭ꯔꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯅꯦꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯊꯝꯖꯈꯤꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯗꯨꯝ
ꯋꯥꯕ ꯏꯁꯥꯗ ꯈꯔ ꯍꯦꯟꯅ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯈꯔ ꯋꯥꯖꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯗ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕꯁꯤ ꯏꯅꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯊꯝꯖꯈꯤꯕꯗꯨ ꯆꯍꯤ 60-61 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯈꯤꯇꯪ ꯋꯥꯔꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯈꯔ ꯑꯗꯨꯝ ꯀꯣꯛꯈ꯭ꯔꯅꯤ ꯐꯔꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤ 58 ꯀꯣ ꯃꯁꯤꯗꯒꯤ ꯆꯍꯤ ꯈꯤꯇꯪꯗ ꯉꯥꯏꯔꯦ ꯈꯤꯇꯪ ꯈꯥꯡꯕꯤꯔꯣ ꯑꯗꯨꯝ ꯍꯦꯟꯅ ꯑꯐꯕ ꯑꯗꯨꯝ ꯆꯥꯎꯈꯠꯄ ꯑꯗꯨꯝ ꯑꯣꯏꯔꯛꯑꯒꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯀꯥꯒꯤ ꯑꯣꯏꯅꯁꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤꯁꯨ ꯆꯍꯤꯁꯦ 64-65 ꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯆꯩ ꯀꯥꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯑꯣꯏ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯍꯥꯟꯅ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯆꯍꯤ 55-58 ꯑꯗꯥꯏꯐꯥꯎꯒꯤ ꯃꯇꯥꯡꯗ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯁꯨꯝꯅ ꯊꯝꯖꯔꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ